Imphal East ki manungda ain gi wangmada lam khopchen basing amata khaktana takhai khigani haina Imphal East ki DC Dr. Nibedita Laren Lakpam na haikre. Amasung ain gi wangmada lam khopchen basing takthokpada Thobal district tasu yaningda ba phongdokpa horakle. Kurumjari SCB pau meeting tabir basing butaram nokchari pau sandona pizari. Imphal East ki manungda ain gi wangmada lam khopchin ba khudingmak amata khaktana takhai khigani haina Imphal East ki DC Dr. Nibedita Laren Lakpam na ngasi District Administration Imphal East Department of Education S Samagra Siksha Manipur amadi Central Forest Division ke mityang makhada Zonal Education Office Zone 2 Imphal East na sinduna haingang hana chingda leiba Eco Park ta haingang High School ge mahairoi singna ek pet ma ki naam ki makhada Miyoki Micro Forest Sembagal Mari Lainana U Thabagi Thoramda Haikre. Thoramadu Central Forest Division ke DFO Bikram Suresh na dhena chatliba chahi 80 da Central Forest na tongan ba Thoram Singa Mari Lainana U Chara Lag Ani Hena Thakre. Hauzik Amuk Ek Pen Ma ke Naam 2.0 ki Makhada Ahen ba U Thana ba Thoram Pangthokpa Hore Haike. Thoramga Mari Lainana DC Nibedita na Makha Takibada Imphal East ki manungda ain kaina lam khopchin ba Turel Khonungda Makhal Kayagi Semgat Sagalamba Toramba Sing Takthokpagi Thabak Lepa Laitana Chathari Turel Khaknatana Iram Khonglam Lambi Amadi Lairak na Chingba Nak Yet Khopchin Basingsu Takthokpagi Thabak Lepa Laitana Chathakigani Ising Ichaw Ama Thorakpada Laingakta Tainaba Amadi Matungda Thoktanaba Thorang Asi Lokhatpani DC gi Nungaina Basinba Nate Haiki IDP Singi Matangda Ikaw Yaudana Imphal East ki Manungda Lanjana Rakraba Kul Singh December Fawagi Manungda Hanjin Hanaba Thorang Tauri Haiki. Personally, intentional this is an appeal for aesthetic. I did Luna Nana Lacy district for any project development. When a lam later any development development takes place when infrastructure development or any industry or any project or a state land sida mayam na sum enforce option other development project ki porok ngai leite aduna lam lei daba khotaba leiba oiragasu lai hana degi leira ko oiragasu survey de yahuda oiragasu chumna allotment ama tawbina ba government da chumna application am thabiro allotment am tawbiro then allotment tawrasi pata sarasi then aduga dumaina yum sasi Aingi wangmada lam khopchin basing takthokpasi afaba khongthang ni haina miyamna haina ringai cherakta Thobal district tasu yaningda ba phongdokpa horakle Lairak ki nakalda Kanada su ayetpa pidana miyoi kayagi hingnabagi lambi oiriba sing thugairamba amadi ahal singi pothapham club ki building thugairamba nungaite Lairak khulakta leiba khudingmak takthokadawribra haina athopam khunawgi miyamna hanglakli Ngasi Thobal athopam khunau da pangthokiba paugi mifamda Senior Citizen gi Secretary Longjam Mohori Senior Citizen Welfare Association athopam khunau Joint Secretary K Muhindro amadi mafam adugi Baharajit Ahong Sangbam kauba miyoi amana Senior Citizen Welfare Association athopam khunau asi ahal singi yaifanabagi amadi ngaihak awa pothanabagi damakta lairibani Ikhang Hanghaudana DC ki team amadi mahaki staff sing laklaga manungda leiba pochai sing hondok halaga thugaikre building asi okram landhoni na khangabok AC ki MLA oiringai da mahak na ngamba senfam khara haplaga saba hokhibani lising ani kunmari dasu AC adugi MLA o Surja Kumar na local area development fund ke senfam khara kaithoklaga sakhibani Building asiga thangnana chahi taragi mathakta lailaklaba mahud department ke senthang makhada laiba public toilet amasu thugairamle DC na lakholakliba yaifa thaurang sing sogatli club amadi mari lainaba singda pau amata piraktana ikhang khanghodana thugaiba asi nungaite haiki mahangna makata na taraduna athokpam khunau changkhiba lairakta laiba club ki building senior citizen singi pothapam Su oibata natana Thobal District State Pensioner Unit ki office su oiriba amadi miyoi kayagi dukan hotel tawduna hingnabage lambi oiriba sing thugairamba asi yamna nungaite district asige lairakta khulakta khudingmakta su eviction asi tawgadawribra haina hangki Mong marin ta da pota kanamata ki haibati thugaigani adu tawbani haibani simba information amatang pibira magati Thobal district lairiba se ko pena thagat charangani Hoisida
इंटर विलेज मनुंग दा लेजब कनोनी मसिदा मोइना पिकअप तौरगा अतई मफम दा इम्प्लॉयज तब मफम याम जु लेरी मोइ तौ खिदरा तो ओइद्रा हाइबदी जे मोइ पाउ की लेके होइना तहनि मफम याम ले अदु kan momong da moina tawrubna haibu moina mailunga theptina sindok dirko do khoi pamje लेरक मनुंग सिदैता जीविका ओइननबा होटेल मचा अदु पान दुकान मचा तौजगनी तौजरी सिबोक अमत खाक्तना लोइना थुगाइरमबसे करम्बा नीति नियम नो कोई भाप तादे सेंगना हरगदे अदु अतै मफम जिंगसु लेर कचंगा तौबरा तौबिबो हरगदे कोई लेरक मनुंग दसु याम लैरी सिसु तौबिरना बा कोई हमतना हाइजगे अदु नत्रगदी तसेंगना नाकन नामतगे ओइबो मियेंगदा कनाउबा खरना इंजलगा इन्फ्लुएंस ता सिगी जगह से थुगाइदबा यादे हाइबे मोंगदा थुगाइबा मानबा इविक्शन ड्राइव से अखोई थमोय सोंगना नुवाइते यामना पेंदे इरैपाक एना चनुरा लोइना सिनलोनगे कुनसुबा मपो कुमोन थौरम पांगथोक्रे लेबाक अमगे सगेंग मिंगसेल ओइरिबी नुपी सिंगतुंगदा ममा अममम ओइरकदौरिबनी हाइबा काउथोक्तुना ngasi इंखलकलिबा नुपी मचा सिंगना अहिंग नोंयाइ फावबा युम हंजिनगनी हाइबा काउथोक्पो मखै कॉफी बार रेस्टोरेंट अमदि नाइट क्लब ता फिजेट फिगाइ सेतुना सरुक यारिबा सिंग तुंगी खलगा अदुगुंबा थबक सिंग अदु थादोकपियु हाइना इरैपाक इना चनुरा लोइना सिनलोनगे प्रेसिडेंट तोंग्ब्रम ओंबी इबेम चाना फोंदोक्रे तोंग्ब्रम ओंबी इबेम चाना मखा तारादुना अखोइगी तुंग हंदुना चटुरबा मांगथरक्लबा नाटकी सक्तंबु योखतुना अमदि ngak senduna masek mangal thokpa furup ama ohenaba hotnabada चनुरा नुपी ओइबिसिंगना करी थौदांग लौजगदगे हाइबा अचेतपा फिरेप अमगा लोइनाना वाखलोन मानव सिंह पुनसिन मिनादुना इरैपाक इना चनुरा लोइना सिलोन एमके बिनोदिनीना सरुक याबिदुना लिसिंग अनि मंगा अगस्त अमदा सेमखिबनी लमदम अमगे नाक सक्तंबु मसक ताकपदा ख्वाइदगे अचौबा थौदांग लौरिबा नुपी ओइबिसिंगे ngasi ओइरिबा सक्तम नैनादुना असोइबा सिंग चुमथोकलगा अचुंबा मसक अमा पुथोकपगी अमदे चटनबीगे तंगाइ फदबा अदु अखोइगी मांगदा तादुना लैरिबा थौदांग अमा ओइरि मालेमदा अवांगबा थाकता चटना लोंचत साजत इनात लाइनिंग लाइसोन मपुंग फाना लैजबा इरमदम फुरुप असिबु ngasi मांगहंदना लैहौनबगी दमक मरु ओइना अफबा फुरुप अमा ओइबदा नुपी सिंगी अचौबा थौदांग कया लै हाइबा अदु खंगना हौगलक्लिबा नुपी मचासिंगना तौरिबा अखोइगी फुरुपका चानादबा लमचत साजत के लापथोक्तुना अफबा खुनाइ अमा ओहेनबदा पुना सरुक यामिनासी हाइखि अहिंग मिसेन पुंग बारो फावबा अमा फावबा मयुमदा हंजनदना नाइट क्लब दा अमदा मफम दा बर्थडे नत्रगा तुंगा सेलिब्रेशन कयादा ngasidi एखोइगी इरमदम सिगी मसक असे थियनबगी मसक अमखक ओइरी मसिना मरम मोरकाना मदु खुदिम मतुंग सिंगदु थादोपिबा मखक संगी थादोपियो हाइनासु इजलगी माइकैदगी हाइजरी मदु थादोक्तबा तारगदी तुंगदा सही तरा की मतुंगददी अखोइगी इरमदम सिगी नुपी सिंग असिना काइथरकपा नुपी हाइबची सयेंग मिंजेनी मामा ओइरकदबनी मामा मोइबा मतमदा नुपी मगी मसक ताकपा मतमदा लेबाइ खुनाइ चाखतकना मरम चाखलकपगी खोंगथांग अमखक लेपकदना मरम ओइरकांदा हारिबा दुगुमलबा मदुगी वांगबदा चटलिबा नुपी मचा सिंग असिना मदुगी अहोंगबा सिंग अदु थादोक पिनमगी दमकता इचलगी माइकैजगी अरोइबना अमुकासु हाइजरी थादोकपियो हाइनसु निंसिंगजबगल पुनमतगी इकाइ खुनजबगलोइना तेंजिजरी इचल उरिपोक ब्रांच के प्रेसिडेंट ओरंबा लैखिद्रबी लाइरेंजम ओंबी धनपति की फोटोदा लैसु कतुना इकाइ खुमनबा उत्पगा लोइनाना हाना इचल की थौ पुरंबा सिंगदसु अचंबा खुदोल तमदुना इकाइ खुमनबा उत्खि ऑल मणिपुर बीडीएफ एम्प्लॉई वेलफेयर यूनियन तोंगान तोंगानबा डिमांड सिंग तांदुना ngasi matam kaktana gun down amadi pen down strike changsin tawramba adu police department ke makok thongba official singa ngarang athengbada wari sanabadagi khongjang matam kharagi oina handokle hairi ngarang IGP John 1 Temting ngasangba IPS na chair logduna DIG headquarter PHQS Gautam DIG SP Imphal West Imphal East Thobal Bisnupur na chingba sing yauna pangthokhiba wari sanaba aduda athuba matamda police department manungdagi committee ama semduna BDF ki service ka mari leinaba poram ama lakliba
August 10 faubagi manungda semduna DGP Manipurgi Kuthangda Governor da Yohanbaga loinana makoina hauzik fangliba pay structure asisu matamga chanaba mawongda miyoibagi minungsi yengduna hengatpinaba wafam sing yauna BDF ki maikaidagi thamliba sing police ki makok thongba singna thabakta onthoknaba hotnaragani haibagi thazaba pibadagi ngasidagi changsingani tawramba gun down amadi pen down strike matam kharagi oina handokle haina All Manipur BDF Welfare Association thadorokpa cherol amana khangalakli. Research methodology data analysis technique haiba asida numit nini chathagadaba national workshop ama ngasidagi RK Sanatombi Devi College of Education Asajina Complex ta hongdokre. Internal Quality Assurance Cell RK Sanatombi Devi College of Education sindona pangthokpa National Seminar hogdokpagi thoram maduda RK Sanatombi Devi College of Education ge bed in charge Dr. Yumnam Surjitna data khomnuraba matungda data analysis karamna tawgani haiba asida anoba research trend ama oina software package mayam ama lakpa asida RK Sanatombi Devi College of Education ge ojasingna takpi tambiriba asigi mathakta hena wakhal loksing kaya ama sukhang hannabagi pandamda tongan tonganba college university singdagi lakpa ojasingna MEd bed faculty members singda research methodology data analysis technique mapungfana khanghanbagi pangthokpa national seminar ni haiki. Data analysis is data analysis ama data khomor matungda kamaina tawni aduga qualitative data na kamaina analyze tawni quantitative data na kamaina analyze tawni aduga hojik anoba research trend amoina anoba software package mayam thongle eba khudam oina harabada SPSS kaina go SPSS is naraga kamaina data analysis tawni aduga koina hypothesis testing je kamaina tawni sugum magi knowledge border knowledge je college da koi gi oja sing na pijariba knowledge gi mathakta resource person from different university, for example, Nehu dagi, adagi Dhanamanjuri University dagi, Manipur University dagi, Lakpiraga 2 days sangna, koina target taujari ba MA training sida moigi knowledge do enhance, update and research ki maram da knowledge acquisition je hengatna bagi damakta sinjaba 2 days gi national workshop ni IQSC cell RK Sanatombi Devi College of Education na sinjaba adugumba workshop aman. Moirang Asida Health Sector Saukhanaba hotnariba asida AC asigi manungda leiriba Dr. Singnasu kathopaga loinana punna hotnaminasi haina AC asigi MLA Thongam Santi na ngasi Moirang lamkhaida PKS Dental Care haina mingthonba dental clinic ama sangabagi thoramda phongdokre. Rajasthan dagi BDS loiraba Dr. Ningthaujam Khelembana chalaigadaba clinic hangdokpa aduda SDO Moirang amadi Moirang Police ki OC loinena atai masak naiba miyoi kayasu sarukya khi MLA Thongam Santina Makhatana Moirang ACSC khwaidagi maru oiba mafam amani masida hiram khudimakta sothariba asi pukhatuna chawkhat maikaida purakpa haiba asi mahaki pandamni masigi manungda khwaidagi maru oriba asi ana layangi hiram asini ana layangi hiram asi chawkhatnanaba community health center Moirangda G+2 gi hospital building asi saba loibaga operation theater gi facility yauna hospital asida ana layangi oiba piba yaba facility pinaba pandam thamli Moirang AC bu health sector da chawkhat hannaba haiba asida AC asigi manungda leiriba Dr. Tamduna Dr. Oriba Singisu achawa thodang lei dental care asinasu dental gi lamda achawa thodang laurakani haibagi thajaba lei haiki the health sector is what they health sector is improved hospital hospital G+2 dental health sector interest Dr. Khalem dental clinic center for a health sector khitandi marang ke muda sinamati moiraga ekoi da kitang development of the phangmung ngomni abi thazu thamjani Horticulture crop singdagi export ki damak barcoding tawraga export hengatrabadi lawmi singda kanaba piba watkani masida momana ahenba mityeng thamsi haina director K Debatata Sharma nangasi farmer producer company kharada transport vehicle amadi equipment khusinaba amasung transforming farmer livelihood through direct beneficiary transfer gi matangda FPC singa pangthokpa khana nainabagi thoramda haikre
Mission Organic Value Chain Development for North Eastern Region ki Mari Suba Phase ki Makhada Directorate of Horticulture and Soil Conservation amasung Department of Agriculture ga kusamnaduna Manipur Organic Mission Agency na sinduna pangthokpa thoram aduda Director K Devatata Sarmana APC singda piriba transport vehicle asi MOV CDNAR Phase 4 ki manungda chada humputara mangana subsidy oiduna pibane APC singna transport vehicle asi makhoi gi farming ga mari leinaba transportation ki damak mateng oinabani matam amada lawmi singna thengnaramba awabaga Hauzik Thengnariba Awabaga Kenaba Kaya Leire APC Singil Leiriba BOD Director CEO Sing Khanghairaba Ngaktani APC Amana Karamna Mapangal Kalhangani Member Singna APC Aigini Haina Khanba Ngamhanba Honabiyo APC Singna Puthokpa Product Ngasidi Export Tawba Hokre Masida Maru Oriba Asi Packaging Tawbada Potlamda Yauriba Machak Sing Mamutana Khanghanba Tangai Fade Masigi Damak Momana Horticulture ki Potlamda ki Khangatlaga Potlam Khara Barcoding Tawbagi Tangai Fadaba Leiriba Asi Mityeng Changlaga Hotnasi Masina Farmer Singda Kanaba Hena Piba Ngamgani Haike Chakhau hairiba akoigi ngasi export ta yamna mangjil thana chatliba chakhau hairiba siumba phau makhal asisu hanadi khajik tamak akoigi phaidom dabak tharambani adubu hairiba potsi punjhallaga thaba cluster level da punjhanba farmer singse loina cluster singdo amukka punjhan biraga magi crop tugi matungina facilities mayamam piraga marketing amadi madugi packaging loina processing yauba Makalgi facilities value chain gi step mayam si loina step kudong da support pirakpa matamda farmer producer company sing si hanangamam daba farmer amanangamam daba farmer manganangamam daba do farmer chama punjalaga chani punjalaga changa punjalaga angakko phangna makoi masagi ona saukhatpa akoi uba phangi amadi state sigi income da achoba mayolama la habisi ai masi mayam punamakna ubirabani aduga makha tanasu masi hena phagalakani habisisu ai haijage Kuntaruk Suba State Handloom Day Handloom Promotion Council Manipur na sindona pangthokre State Central Library ki conference hall da lamdam asagi handloom gi lamda thabak suriba ching amasung tampaki mafam singdagi lakiba yelhaungai gi iyong gi fi sariba singna saruk yaduna pangthokiba thoram maduda Handloom and Textile Government of Manipur gi director Ilangbam Jiten Singna Aikhoi gi itihas ka sagonariba yelhaungai dagi sizinnarakliba fi sing lamdam masida fi salon sa toriba sing asina ngasi fawa yokhatuna lakli iyong gi fi sing asi aikhoi ga di tatna thanaba yardaba ngaktani masibu Handloom Promotion Council na yokhatnaba State Handloom Day gi pangthoklaga lakli puwariga sagonariba asi karamna tungda su tatna thanadana leihoba yagani hariba asi Khantha minaba maru oi State Handloom Day lakadaba chahi singdasu pangthokadaba asina lakadaba mirol da ningsing bada achoba mateng oiragani Department su listing ani tara taretagi Handloom Promotion Council Manipur na pangthokiba asida sponsor oina mateng panglaga pangthoklaga laklibani Handloom Promotion Council Manipur na lawriba thodang asi singtha ningai amani masina phisa lonsa tawriba singbusu aikhoigi oijaba fi makhal sing asi yokhatminaba thogna ama hapa oiribani masi tungkoina hena pakthok chawthoknaba hotnaminasi haike Masigi warsi masigi Handloom Promotion Council na tawjaba masagi oiba masana makoina randomly makoina lamdam jira sariba phisalon sa tori si eta mohena khanjaba haitare paidagi district makoina chalaga chigi adu phi sabani ada sabani adu kare encourage to gana tawjabani makogi level le tawjabani Handloom Promotion Council gi level le tawjabani masina state ki sakta recognition pibadi nati national sector recognition pibusnati makpagi damakri tongan forum le jai tongan platform le jai madugi damakri bharat sarkar amdi manipur sarkar na matam tongina sahi kuri tauri maduda maduga ngasi tori pomon piriwe warsi gi mari le huzigate mabre amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker
Chahi Yankai Suraba Soccer Company ki Crown Maker Wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba Crown Maker Wheel saman. Mayamsu mahaw yengbiyu Crown Maker Wheel. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matung makha tarapa pauda Manipur thugaiba yaroi thugainaba honarakliba adu Manipur gi miyamna amata oina thengnaminagani haiba achetpa firep ama longminakhiba Manipur gi puwari oiraba mioi lakh manga romna saruk yaduna lising amaga chamapan marifu tara taret ke August marida miyam gi khongchat ama Imphal da chatkhiba adu ningsingduna handak chahi lisingani kun manga gi oina su lakliba August marida Manipur Integrity Day gi thoram mapal kangjai bungge nongpok thangba sarukta leiriba Manipur Integrity Pillar asida ayuk pung mapandagi haikat laikat tamnagani numit aduda GM Hall da miyam gi mifam amasu pangthokani hairiba Manipur Integrity Day gi thoram da miyamna sarukya biyo haina amukona miyamda appeal tawrakli Kangna sandokpa laina dagi ngakthoknaba Bisnupur district ki khoizumanda lamdam adugi imung kayagi kangkhal hidak lupthokre Bisnupur akoiba apunba lup bal amadi khoizuman apunba chakwat tharang lupna District Malaria Department Bisnupur gi DMO Dr. K. Biramangol gi mityeng makhada khoizuman kaithel da pangthokiba thoram aduda bal gi Women's Wing gi Secretary oriba KACTAL gi Secretary Thongam Sundarina Haukiba chahi ani ki mamangdagi balna koliba mafam singyauna Manipur gi isu kayada saruk yaduna lakpaga loinana miyam gi yaifana ba hotnaduna lakpagi saruk oina mahairoi singi youth singi khakta natana Manipur da punna khunda minariba kanglup kaya amata oina punsinna ba hotnaduna lakli miyam gi kana naba kaya matam gi matung ina tawduna lakpagi saruk ama oina hauzik kangna sandokpa laina kaya dagi ngakthoknaba Malaria Department ga kusamnaduna kangkhal hidak lupthoktuna lakpagi makhal makha kaya chatharakpa oina ngasi su mafam asida pangthokpani haikhe Kangna sandokpa sathiraba laina kayadagi ngakthoknabagi damakta Bisnupur bal amadi kektal ga loinajare hairaga aikhoigi khoijumalgi oiba sub center gi staff sing asasing workers sing ga loinana aikhoi kangkhal luppagi thabak asi khoijumalda aikhoi honajari masigi damak aikhoina sauba daita makhalobi district Bisnupur Malaria Department gi staff sing na lengbiraktana thaurang asi tawbibagi damakta su khoijumal kektal gi maikaidagi Department asibu hana kai khumnaba usari makhata na Malaria Department Bisnupur gi staff sing ga loinana aikhoina awatpa hairiba kangal sing asi aikoi sungsoi soidana masigi luppagi thaurang asi su aikoi paikhatsagani haiba wapam asi media gi thongda khanganjari Chahi mapangi mamangda nesit ki makhada nauna sanaba work order thokraba bazar kaithel thongjau haina khangnaba thong asigi saruk tangkhai ama nauna saba loishin khraba matung haukiba lising ani tara taret ke kaibul lamjauda pangthokiba Manipur Sangai Festival nangnaba tangkhai ama saba nangdabadagi hana lairiba thonggi mathakta nauna sariba thongga wangba manaba haiduna chatnaba yanaba lairakhiba thong asige saba loishindana lairiba saruk sing nauna thabak hauhannaba thabak asibu pariba contractor ga Moirang Asigi MLA Thongam Santiga puna thong asigi lairiba fibam yengsinkre ngasidagi miyamgi khalaga loishindana lairiba thong asi thabak haunana ba MLA na mari lainaba contractor da haikre Moirang lamkhai dagi Moirang Bazar fawbagi lambi asibu pariba contractor da nauna WBM lauraga koilas thana basu khangankre thabak sing asibu pariba contractor amadi MLA ga puna thabak sing asi athubada haunaba puna yengsinminakre mari lainaba contractor na phongdokhibada ngasidagi thong asi mapung fana loishinaba thabak paikhatlagani haike Moirang Kendagi MLA Honorable MLA gi mi mkhada khoi sigi phataba myam je adi mi na zo ya da ni ko ado khoi si dong ne ngem toraga mathak si na na Honorable MLA gi thoda tarwani ta ma de gi ta mu da mu salage
MLA Thongam Santina Moirang SCbu Chakatpa AC ama oidaba yade haiba pandamga loinana changsilakpa thabak thoramda mahaki AC gi manungda development ki oiba thabak pairiba contractor singnasu chauna mateng pangduna panduna lairamba thabak sing loishinaba hotnabiyu lambi semlakpada khudong chadaba sing thorakpada miyamnasu mateng pangminasi haiki Hajik si sebab ko matamda diversion ki karigi lakho matamda mayam su mateng pangbiyo na aina marang kendri ki MLA hoy amoida marang kendri prajamyam da Manipur ki prajamyam da matam rang di diversion chathok chasin da pan me pira ko do aduna mayam su mateng pangbiyo na aina media ki thongda ai pawjet bijari Transforming food, land and water system to combat the current climate crisis in Manipur haiba hiramda nongmagi oiba workshop ama pangthokre NICRA gi mityeng makhada ICAR Research Complex for NEH Region Manipur Center Lamphel Pana Sindana Loktak Farmers Training Hostel ICAR da pangthokiba thoram aduda Department of Agriculture ki Director Peter Salamna lamda masida lairiba lawmi singna mahausa gi fibam nongma gi kaitharakliba asida thengnariba awaba sing adu matau karamna thengnagani haiba asigi matangda ngasi workshop program asi pangthokpani Manipur da kharif session yorakpada ising ichau thokpadagi awaba kaya thengnariba asi karamna thengnagani amadi matam gi oiba karamba maru marang Thagadage haiba adu khana nainagani loinana ising ichawna sokhalaba mafam singda karamba mana masinge thaduna lawmi singda senthok lambi leihanaba karamba makhalge maru marang sing pigani haiba adusu kupna khanaraba matungda laukhatpa yaba thabak sing laukhatnaba ngasigi workshop asida saruk yariba akhang ahi singa khanaraba matung makhata ba thabak sing paikhatlagani haiki Ekoina hojik toina thoiba flat chigi flood thoiba adagi drought thoiba si karamba climate resistant oiba crop thagani aduga drought or drought flood toina thokpa area dana karam makhan gi crop karam makhan gi treatment togani haibasi ekoi ngasi gi program sida madu chapchana madu khanaba akoi khanaba gi tanja ama phangani na khanjai Langol View Hospital and Research Institute ke ahumrak suba mapok kumon thoranga mari leinana Department of Transfusion Medicine RIMSTA lemna EP bagi thorama ma pangthokre Langol View Hospital and Research Institute ke staff singna lemna EP ke Department of Transfusion Medicine RIMS ke in charge Dr. Pratimana Langol View Hospital and Research Institute na RIMSTA blood donation camp ama pangthokpa asi thagatli ngasi pangtholi ba EP bagi thoram asegumna Manipurda lairiba lup singnasu blood donation camp amamam RIMSTA pangthoklabadi lamdam asida lairiba anaba singna thengnariba awaba sing asi khara makhaidi kokpa ngamgani maru oina cancer patient amadi kidney dialysis tawriba sing e kaptaba yadabana e yamna mathau tai Manipurda voluntary ki blood donation ki chang asi yamna nemi haiki Sumaina Sangsan Khudingmakna Khoi Manipur da laiba Sangsan Khudingmakna makhoi gi donation camp amamamtang khoi sinbiragadi khoi gi lamdama sida lairiba na ba mayamna thengnajariba waba mayamse phanayam di kokani hainaina mayam da kwa thamjani Handakta nauna Ministry of Labour and Employment Government of India ke Deputy Director oina khalakhraba Thobal District ke manung chana leiba khangabok khulakpam laikai dage ningthaujam Azit amadi Manipur Women Senior Assistant Course oina khalakhraba Elangbam Rasi Kumari bu taramna okpagi thoram ama pangthokre laikai aduda lairiba Social Welfare Club khangabok na sinduna pangthokiba thoram aduda khangabok AC ki MLA Okram Surja Kumar amadi Hanagi Jilla Parishad Khundrakpam Rasmohan yauna miyoi kayana saruk yakhi Aroibada maroiba pau amukana pizari Imphal East ki manungda ain gi wangmada lam khopchen besing amata khaktana takai khigani haina Imphal East ki DC Dr. Nivedita Lairen lakpam na haikre Amasung ain gi wangmada lam khopchen besing takthokpada Thobal district asu yaningdaba phongdokpa horakle Huzik Fawbagi oina ICB na pizza pa pau matang asida lo shinjare midyeng tabir ba pumna mapu amukana krumjari